Ngasi numida wairang madu weba pau khara khangosaraka miyamda khodo tamjage Nagaland gi chomoke dima district ki manungsanba Mobile da Kuki ki yumtara hena mai thakhre ngasi ayuk Nagaland gi chomoke dima district meje fema subdivision gi manungsana leiriba Mobile organization ani gi marakta nouna khuthongna rakpadagi Kuki tara hena mai thakhre mausang kaya ma ta thokre thaudo aduga mari lainana khudaki oina chakoma khul phawraga chaliba lambi sing thingjingkhibadagi miyam chathok chasin tawba yakhidre adubu nongthil pung ahum khara helakpada ahemba security force sing thajinduna erang aduma pungphana control tawkhre hairi thaudo adugi matangda press na phama pawgi matung inadi chakoma khulda leiriba agami naga tribe amasung mawbagi Kuki khulda leiriba Kuki singi marakta nouna khuthongna rakpa aduna maram oiraga Kuki gi yum tara hena ama ata thokhibani thaudo adu lamge jayetna bagi matangda tholakkibani thaudo adu da nakal ani gi marakta khut thana badagi erang adubu control tongnaba changsingkhiba security personnel ani aso apanangki adubu thaudo adu gi matung tarakpada ahemba forcing changsinduna erang adu mapung phana laksinduna nakal ani gi mihusing yauna mifam pangthokre hairi thaudo adugi matangda Dimapur gi Deputy Commissioner of Police Crime PRO na thadorapa cheol aman hairibana ngasi ayu meji famous subdivision da chakroma public organization amasung moba village anigi marakta thokiba thaudo adu yama leibak thiba amani adubu haujikti mafam aduda ahemba security force sing thajinduna erang asima pumphana control tawre loinuna traffic movement da normal oire nakal anigi miyamna santi thamnaba amasung lobu makhuta paiduna sijinadanaba appeal tawri hairi makata rakpa pauda androda congress merem oikiba kaisam ningthemjau online trading scam ga mari ledana kerala ge paragat cyber crime na fare Imphal East ke andro kendra da assembly election da congress merem oikiba kaisam ningthemjau Kerala ge paraga cyber crime na online trading scam chatharambagi maral da fagatkhrei case asige mari lainana faraba kaisam ningthemjau chai humdoi apopa kaisam kula video ase Imphal East ki yaripok line manai top chingthadagini mioi asige mathakta tongan tongamba cheating case mangasu case register tawtuna hauji thijimbagi thabak chatharibani Asia Net News report ki matung ina haribana kaisam ningthemjau na online trading scam chathalmen amadagi lupa crore ama lakh marfuga mari lauthoram maralda cyber police na fagatkhibane investigator singna phongdoropagi matung inna kaisam ningthemjau na scam adu mamang sahi lising aniga subna kun mangai August dagi na November fawba chathakibane ningthemjau na mahakaloina ba miyoi kharagana Kerala ge manakar te ge miyoi amada namthak tawraga sasinaba online share sing yahonki makhoina WhatsApp ki khuthangda share tawba link amada janglaga apikpa sempham khara invest tawhanduna kanaba kaya phangangani haina miyamna thajahanki loinina miyam gi thajaba sagalaba tungda victim aduda lupa crorama lakh marfugamari lesing yankai taruk sangwa kunmari gi sempham makhoina control tawba account amada sempham sing adu illegal oina transfer to honduna lauthokibani hiramasiga mari lainana makhata na investigation chathabada Central Bank of India porompat branch ta hangba ningthemjau gi account da sempham kaya changlambaga loinana check ki khuthang de sempham sing adu kaithokre haiba chap chana khangba ngamki investigation asiga mari lainana police na phongdokhibada account adu tonga ba criminal activities sing chathabada mapung oina sijinai case asiga loinana Maharashtra Karnataka Telangana Uttar Pradesh amadi Kerala da chatharamba cheating case mangasu ningthemjau gi mathakta pandona leiri kaisam ningthemjau Palakkad district police ki chief Ajay Kumar gi lising makhada DCRB gi deputy SP in charge Jacob MT na supervise tawraga phagatkibani case asigi matangda thijiliba officer singi matung inna cybercrime ke inspector Sasi Kumar T SI Sahabi Rahman ACPO Siju M amadi
ACPOJ Surujit S. Kolonana, Civil Police Officersing Binod E.K., Subin U, Sanyara P.K. amadi Muhammad, Fasil A. Yauri, mahakna chatharamliba fraud case asida, tungan-tunganba miyoi amasung organization, kaya yawamba yabagi singnaba laibana, mahaki mathakta makhatana thijin humjinbagi, thabak haujik yamna kana chathari. Makhatarappa pauda, Urukhulda mahusagi phibam hanjilakpadagi, internet service restore tawkhre. Tha asigi tareta Urukhul district ki Litan police station gi manungsanba, Sareikhong amasung masigalona bajaga singda, nouna kuki amasung tangkul anigi marakta, yung may thanaba yawna hingsagi thawdok kaya tholakpadagi, numit manganigi oina Manipur Sarkargi, Home Department na Urukhul district yawna Kangpokpi district ki, Lunting subdivision amasung Kamjong district ki Phunyar subdivision da, internet ki athingba thamkibadu, ngasi Manipur Sarkarna thokhiba order amagi matung inna, hanagomna restore tawkhre. Manipur Sarkar ki Home Department na thokhiba order amagi matung inna, state ki maiketigi erang aduga mari lainana, tha asigi taragi ayuk pung 12 makhaidagi, hauraga Urukhul district ki revenue, jurisdiction pumba internet amasung data service yawna, broadband, BPN, BSAT numit manganigi oina athingba thamkibani, masiga sa amanana Kangpokpi district ki, Lungting subdivision ki revenue jurisdiction amasung, Kamjong district ki Phunyar subdivision na February 10 numida wairang pung 5 makhaidagi athingba thamkibani, adubu mafam aduda haujik oiriba law and order ki phibam adu review tawba yawna, miyamna thengnariba khudongchadaba adu yenglaga, internet suspension ki order adu revoke tawnaba warip laure. Internet service provider singnasu hariba revocation order asi khudakta thabuk oina pangthoknaba khangali hairi. Makhatarappa pauda, Litan ki erang, yum ahum nouna mai thadokre, Nongmei kapnakhre. Urukhul district ki Litan da haukiba nomaijing numitagi, tholakliba tangkhul amasung kuki phurup anigi marakta, tholakhiba erang asida, nakal animaki yum yangkhairom mai thakhraba matung, ahemba security forcing mafam aduda laina, masak khangdaba miyoisingna erang asigi manungsanna, Litan da laiba yum ahum, nouna mai thakhibaga loinana, nakal animakta Nongmei kapnabagi thawdoksing thokre. Aduba hauji phawagi oinadi, mi aso apan, mi simina yawbagi pau leitre. Amaromda, Urukhul ki tungan-tunganba tangkhul-khul gi nupisingna, Litan ki thawdok adubo yaningdaba phongdok aduna, Litan ki Sareikhongda deploy tawriba, Central Security Forcing mafam aduda, erang laksimba ngamdrabanina, laukthokpiro haina demand tawduna, protesting chathakre hairi. Khongjang changsiliba nupising aduna hai, masing yamlaba Central Security Forcing, Litan Sareina leina, khunjasingda lepa leitana militant singna, afaba khulai paiduna Nongmei leptana, tangkhul-khul jamna kapsilakpa asina achauba awaba ama mayoknaduna leire. Maram asina Central Forcing na militant sing asibu, laksimba ngamdrabanina Central Forcing da thajaba thamde, makhoising asi mafam adudagi laukthokpikhro haina demand tawkhi. Litan ki Sareikhong khulda khulai paiba militant singna ngarang Nongmei kapsinduna pung 2 rom attack chatharakhi hairi. Amaromda mafam aduda deploy tawriba Central Security Forcing na khulai paiba militant sing chil tawduna thamle haina maral sirakle. Protest tawriba khunja nupising aduna hai, camouflage sepa afaba makhalgi khulai paiba militant singna Mongko chefu kuki khulda phongna koichat chatuna leire. Aduga security forcing na Litan Sareikhonggi khunja sing mayumda hanjinba thingduna mafam adudagi chanakhinaba hotnaduna leire haiki.